Imes Paudam Yang Tabiri Basim Gutaram Noxavolo in a Kurumzeri. Paudam Masiki Maroya Pau Oina Impal Turengi Tonga Tonga Marida Tong Sanabagi Chief Minister N. Birena Urep Yung Dongkre. Mandalay Kumsakidama Association of Minimal Assets Hazans of India Team Ama Ras Bhavan Dagi Manipuri Governor Dr. Nazma Heptula Nalam Thakre. Doyana Football Club Lamjauna YDA Dentha Mighty Babiduna Pipe Man Soccer Football Tournament Ki Finance and Cray. Housing Mapunga Paulo Birasi. Chief Minister N. Birena High Cray, Paliba Sarkas Tongan Tongamba Development Work Miam Pakapani Adubo, Oredaba Tarodaba Tabati Sarkas Togani Haina Wasakloy. Wapamasingasi Impal Iske Hangang Kendragi Kungang Kong Lampak, Hangang Mele Gaida, Manipu Sarkari Rural Engineering Department, Impal Turelgi Matata Tongan Tongamba Tong Mari. Kairang Muslim Tayan Zamapa Hangang Konta Kabamasum Kurai Heku Makonga. Tong Amamda Lupa Gro Daru Dasmik Nipan Sino Sangadaba Tong Sing Sanabagi Urep Yung Tambagi Thoramda Atoba Mitogi World Chief Minister na Pondokibani. Chief Minister na Makata Don Haikibada Manipur Miyang is a Kotarani Tabak Bakapada Selgi Awat Palayroi Lamda Masa Puna Leminari by ethnic group Singi Mayok Dayang Tinadana Amaga Mating Pangadana Sakominasi Thongasi Sanaba contractors in the order Picre, contractors in the Apiba Madam Sahi Amagi Manunga Loibiu. Sakot Tarangi, Turizanga, Malinana, Margin Complex Hangang the Sanaba Langi Sabelore, Upon Basampam the Lupacro Kutarekni, Impal View Tower Langol Sing the Lupacro Tara Mangasanga, Sanabagi Sanction Tokre, Roadway Service Margin Singdagi, Langol Sing Pobagi Tourist Extension Sanaba Lupacro Sahum Kaire, Masidantana. Tangadagi Chauba Hill Pabagi Roadway Service ki Lupa Crosani Humpu Manga Kairani Haiki. And a coin of Wasat when I give us a bit of a will live by Aduna Sigit home say in some Hanadan say, Honorable Minister Vishwasit Kaina Bada. I say we Manung have a man of walking season of my walking season of Machitapiano, Hana the Bishop. Huh? Tamanga Mane walking season. Aduna Hamanga do have been rowing a Sahim Madam Pigget. Contemplation Homes having a contemplation to Sahim Magimunda, Pashawa. Toramada was Minister Tias Biswazina Haikibada, Sagadariba Tongsingasi, Anomakagi Designi, PMJSY Pass to Tabak Packet Naba Tau Marigi Manunda, DPR Sambaloragani, Masina, Kungangi Lambi Tong Nintina Pagatbangam Lagani Haiki. Ngasiki Taramada MLA Singh, Chairman Singh, Additional Chief Secretary M.S. Khan, Commissioner R.D. Impal Iski Adeksha P. Bimola Amasung, Chief Engineer Rural Engineering Department Thoksom Nandakishore Su Sarukyaki. Pudimok amaga phawna ngadabani ado athum pudimok se chapatki changi sab marana pigadabani haika pudam pandam amaga lodana ekoi mioi village da habi tare 2001 ki census ki matungina village da laiba mioi sinse 250 dagi horaga 250 and above sigi village sinsa pai dagi core networking ama seme har kanda core networking sa when village loi include tawre har kanda ekoi gi laiba lambi sinse semba tharakwa horokibani. Tagore Award for Culture and Harmony for 2014 Panglak Laba Guru R.K. Singhaji Singhabu Opogloyana Ikai Kunabu Utpagi Thora Amangarang Impal East District Laiba Maharaj Sandakriti Auditorium da Chief Minister N. Birena Athoy Mitungoidna Pangthokre Thora Maduda Art and Culture Minister L. Jayanta Kumar Art and Culture Commissioner M. Lakshmi Kumar Director S. Sibada Sharma Atay Sangnai Ramyoy Kaya Su Saryaki Thora Maduda Wangaduna CM N. Birena Hai Santi Amadi Nushi Chanabagi Mari Tamnaba Honabada Art and Culture Asi Kulai Amo in the Sinadana Sobatodang Lori Mio Bana Kundaleta Bada Kala Sanskriti Asetpa Marilene Haiki Numi Humni Kunzata Mandaleda Advanced Laparoscopic Light Operating Workshop Pantok Nabagidama
Association of Minimal Asset Surgeons of India Amasigi Timama Ngasidagi Manipuri Governor Dr. Nazma A. Heptulana Rasbawan Dagi Lamthakre Ngasidagi Saliba Kongsa Sigi Matanga Amasigi President elect Dr. Zubindra Nahai workshop Asina Mandalegi Surgeon Singda Laparoscopic Surgery Matanga Knowledge Exchange Tobogana Kongsa Sim Tangari Baleba Singagi Marakta Mari Pagahana Pandamda Senbani Haiki. Check your hearing haiba thimda World Hearing Day gi palan tharong asi lamphel laiba Indian Medical Association hi holda pangthokre National Health Mission Manipur amadi Directorate of Health Services Manipur na sin ki batharam aduda National Health Mission Manipur gi State Mission Director Dr. S. Manikanta amadi Directorate of Health Services Manipur gi Additional Director Dr. K.S. Sasikumar na present members in oina saruk yakhi tharam asida palan tharongga Marilena Panthokiba Layak Pasangana Mako Matanta Basingda Mana Matumsi and Toki Nasi Tarongi Matanga State Mission Director NISMM Dr. S. Manikantana Wapongka Hondarabli Na Tachiba Tadaba Mui Family Simunda Baluina Matamsana Hoi Masi Mating Nonanaba Masi detect Nonanaba early intervention Amadi treatment of disability say limit minimize only 20% of people who are having problem of hearing say 20% of the treatment symptom. Lok Sabha Mikhal Naksilak Baga Iroyana BJP State Unit Kyoiba Mipa Amangasi Impal Iski Palace Compound Labor Undergrity Auditorium Holder Political Economic State Amazon National Program the Yumpam Oraga Kananabagi State Level Torama Pantokre Toramada Minister and Birena Haikibada Manipura BJP government Asilayana Bas and Tag losing Basing Yamna Kana Honaduna Nasi Saka Silakibani Politics Hibasi Yamna Laide Lambda Masa Toliba Todowatos and Sina Quaidege Aruba Awabaka Oheli Handak Tokiba BJP workers in the attack Tokibadu Kanagumba political parties in Insilaga Ton Kibang Antony Adubu Isona Yabadagi Handak Mai Pakibani Aikona Sangsiliba Lanasi Araibanate Masi BJP collection up Paktaminaba Matautai Haiki Handa Pantokado Riba Lok Sabha Mikalasida Narendra Modi Amohana Mai Pakna Baraki Prime Minister Oigani Sahi Hundra Yalabasida Barata Awan Bamatalaki Dabadu Narendra Modi na Awan Bakaya Purakre Pulwama Edekta Barana Piki Papakum Baraki Prazamiam na Harao Bogaloyana Handaki Lok Sabha election da Soid Namak Laman Singlagani Haiki Mipamada State Minister N. Biren BJP National Secretary Ram Madhav State Unity President Soiriba Rajya Sabha MP Ketrimayum Pawananda BJP Ladiba Cabinet Minister Singh Office Bearer Singh Saruk Yaki Women Action for Development Wat Nasinna Impal East District Manung Chanba Takhel Sanjanbam High School Nongpok Sanjanbamda Gender Based Violence and Crime Against Women and Children in Manipur Haiba Hiramda Nongmagi Oiba Awareness Program Ama Pantokre Program aduda school adugi class 8, 9 amasung 10 gi mahiroi loena oza amasung non teaching staff sing yauna punna myoi samaromna saruk yakhi Awareness Program adu pangthokpagi maroi pandamdi Prohibition of Child Marriage Act 2006 Protection of Children from Sexual Offense Act 2012 and its root causes and impact on women and children in the society hairiba sing asigi matangda mahiroi singda khanganabagi pandamda pangthokpani hairi Nasigi Taramaduda, Mistress Nomita Taken Sangbam Program Coordinator Watna, the Prohibition of Child Marriage Act 2006, Mistress Kamla Legal Advisor Watna, the Protection of Child from Sexual Offences Act 2012 Kimatanga Aduga, Mistress Swabita Mangsutabam Secretary Watna. Prevailing issues on women and children and its root causes and impacts on the society gi matangda resource persons in oina wangangki. Nasigi Thorongi Losalapada Mahiro Singna, Makoina Jose Mayok Nariba issues in Karamna, Laksin Gadagi, Haibagi Matanga, Wahang Hanki. Janata Dal Yu Manipur State President Hankampao title na High Grade, Laliba Lok Sabha Mikagi Outer Manipur Parliamentary Constitution Mirep Oina, JDU Manipur State Unity President Hankampao title Bumire Oina Lautole, Wapamasi Hata Daleba JDU Opista, Pantokiba, Pomishing da Pondokibani. Makata Tha Sigitan Marida Patna da Pantokiba, JDU National Executive Meeting da Ware Osi Lautokibani,
हौजिक आउटर कंस्टिट्युएंसी तंपाके सेगमेंट सिंदा था अमा मखाई फाना मफम चहुमदा कैमरा मीटिंग पाथोकरे हाइरी इनरगी ओइनदी मिरे पुथोकलरोय हाइकी All Kaksing Students Union Aksu Kaksing District ki President Ronan Kuman Chana Hairi Council of Higher Secondary Education Manipur Kosem Loba Class 12 Examination ki Physics ki question da aran bayaw ki bagi wathok leiringai chara asida hauze sariba Board of Secondary Education Manipur Loba Class 10 Examination ki hokiba tang mari da thakiba Mathematics ki question da su asoiba aran bayaw re wapam asinga si Kaksing Irumapa Tol Text manangta leiba Aksugi office ta pangthokpa pawmi phamada university president Ronan Nampongdoki bani mana makhata kibada subject asigi tonga ba question ahum da sauna sobe yobo loina mahiroi singda yamna samam na hangadaba wahang hangle asigumba asoiba singasi parikha phamliba tungi asa sauna thamduna hona zariba mahiroi kya buning bakahele asuki matek section da bagi thongasna mahiroi kya bulana lamjinduna kaitharakpa samas ama Ohelakadori bani haibasi bossemna khangjin bibasumgani asoibasi gi responsibility kanana pugodori bano haibadu mailena ba authority na athoba matang manungda sendokpiu makhata na swain gadaba leirabadi kosem amadi bossem muthat piro manipura nawna satnaba yaba education system kanglan ama sembi naba thorang tobiyo haina education minister amadi director yamphamda aksu kaksing gi maikai dagi appeal tawjari haina ronana phongdorakli exam home examination system examination education minister education director question examination controller education minister education director Kaksing Block Congress Committee na MPCC ki member Naurem Covid ka kusam naraga sinduna committee ase lingkhat ba sahi humrong de subagi kumon palan tharong asi committee ase office ta panthokre ngasi tharong saro amo oina MPCC ki member Naurem Covid na party ase halangan singda asamba kudol posting tamki Manipur ki Chief Minister N Biren Singhana jiri bamda lakna namo sagaki ba ima kaithel asi inaugural tobiramle adubo ngasi jiri bangi ima kaithel asi ima sing phamanduna thabak hodri haina ima kaithel phambi singna pendaba phongdoknari Manipur state ki tonga pham singda Manipur ki CM na ima kaithel sing saba loira matung saba loiduna ayambana thabak honakre Manipur state ki district khudingda women empower ki khuthangda Manipur government sagakiba ima kaithel sing Jiribam district tasu ima kaithel asi Jiribangi men bazaar ba uparada miyoi sani yangkhaina phamba yaba kaithel sagaduna haukiba sahi lisingani tara nipani September 8 da Manipur ki Chief Minister N Biren Singhana masamakna latuna sanga biramduna Jiribangi miyamda sinaki adubu ngasi phawada ima kaithel asi phamba hawandri masigi matanda Jiribangi prajasina pendaba phongdarakli amasung kari maramdai kaithel asi phamba hodribano haina wahang kaya so hangli Masigi matangda N Kumalai Devi General Secretary Jiribam ima kaithel sakhot thoranglo na phongdorakpada athuba matamda marilena authorities singna miyeng sangbiduna ima singbu kaithel asida phamanbiyo haiki ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯃꯥ ꯀꯩꯊꯦꯜ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯪ ꯀꯥꯕꯤꯔꯝꯂꯒ ꯉꯁꯤ ꯐꯥꯎꯕ ꯐꯝꯕ ꯐꯪꯗ꯭ꯔꯤ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯐꯝꯍꯟꯕꯤꯅꯕ ꯍꯥꯏꯖꯔꯤ Lamyanba irabona sukhalamba manaba khunagi wakhalongi mairana Manipur kasin koya sinba thungna anoba masek mangal ama pinaba honabada sinarapa khudimang thenganaba Maoist Communist Party Manipurna mapung phana sem saba loire haina aina thingkraba Maoist Communist Party of Manipur Coordinating Standing Committee kayong han mangang thadorapa serol da hairakli serol asna makhata na hairakli bana lenga na makhoigi mayokta leiba khudimang muthatnaba apha pun chathari ahanbada Irendro Lechombam Anisubada Popila Nithaujam Ahumsubada Paumi Kishorchan Marisubada Thoksom Beyond Bolenga Nangami Matagum apha pun chathaki Loop Singh Maradasu National Identity Protection Committee Nikoglu Singh Basingbo Maral Tangjindana apha pun chathaki Maira Paibilu Singh Bikarasu Phabiki Reformist Students Front RSF Koba Mahiroi Loop Amagi Lusing Basing Amagi Matanga Ama Pajinduna Loop Asibu Namtanaba Honari
Hauzik paliba lenga asigi mayokta iho hobasing political party oisanu CSO oisanu mahiroi lupsu oisanu natraga paumi oisanu kunimba lenga na nampusina dunan masin mena ba honari Manipur ki khwaidagi awang ba taibang mahikolda ahi nuyaida landa sinba habasi lenga asigi khamthengba nampusina bai kudam sangdamni lenga ki nampu thawang sing asi yengna tumina lekthokloi hairatli Miyangi iho amadi pen bagi khalabu political oina thengna bagi mahutta nampu sina duna miyangi masin menaba honaba democracy wahan thok khangda bagi thawni maramaduna makhata na miyangi leiriba lupsingbu lenga ki mayota lei haiduna maral thangjinduna apha punja tharak lagadi maoist na madugi sabsaba pakhum pigani hairakli All Manipur World Development Committee Skill and Unskilled Labor Association Secretary Hemam Nauboina Haikre Municipal Council Makana Labor World Development Committee Skill and Unskilled Labor Singi Tatara Nipangi Tolo Pitokna Laribasi Tasiki Taramatoy Pawi Manunda Pitotrabadi Municipal Council Tingjin Bayauna Solid Waste Management Tabas and Lab by Konjan Sansalagani Wapamasingasi Press Club Ta Pamasing on Nabada Nauboina Pondokibani Makata Adana Kaksing Maya Impal Taubal Nambol Tokong Jiriba Amadi Impal Municipal Haribasing Asigi Makada Tabak Sudana Lakibani Skill Worker Yoina Tagi Lupani Sinipansa Modra Unskilled Yoina Lupa Lissing Taruchata Yankaini Tatarani Pangi Pampam Topa Salary Nasi Pabada Pitokuna Lady Hoki Basahi Lissing Anita Teleki August Kuntramatoida Makogi Pampam Topa Sampam Sing Pitok Pinaba Marina Basing Attaching Kibadu Nasi Paba Pitokuna Lady Haiki Wizarding Asi Lang Liba Date 11 March 2019 Fobuki Manunda Paliba Sarkar Suna Amadi Mari Department na Pitok Bidaba Targadi Council Tinjin Bayona Solid Waste Management Lep Bayona Akoi Makan Makaki Ade Kongjan Changchen Lagani Hariba Kongjan Changchen Bagi Wadid Loribasi Mamang Dasu Akoi Kiara Kanna Minister Director Amadi Mari Department Sinda Sharehold Sing Vision Dona Lakre Kaksing Municipal Council ki Councillor Onya Kyara Hanami Khalda Mai Patuna Kaksing Municipal Council ki Sia Pasangi Thausu Pubiram Laba Loyena Kaksing Block Congress Committee ki Thau Puram Badanatana District Congress ki Vice President Oiramba Kaksing Sumak Lekai Dagi KSI Sauba Singana Ngarang February ki Tang Mangada Manung Matam Sadana Lekidabada Block Congress Committee Kaksing ki Members Sing Advisor Committee Members in Awaba Pundokre Awaba Pundokpagi Tharamasi Kaksing Block Congress Committee Linkhatkibagi Foundation Day Thaurangi Manung Jana Tharamadu Saruk Yakibasina Minute Amat to Mina Legina Pantoki Awaba Pundokpada Saruk Yakibasina Lekidraba KSI Saubana Hinligada Tauramba Party Dama Hona Zaramba Sing Singtaki Loyana Lekidrabagi Tawaina Mabugi Manata in the Signal Leruna Batoni Zaki Amadi Imu Manugi Awaba Saruk Yaki Live Green, Let's Live Green Haiba Timda, Luhongadori B. Wabagai Tera Uratagi Kaina Mayangbam, Sinkanganbi, Apopa M. Kumana, Tera Uraki Kalika Lairembi Campus da Uzara Thakre, Uzara Thakibasi, Mahaki Hazing Pot Numiki, Saro Ama Oina Zinkanganbi, Imu Manung Amadi, Social Welfare Club Wabagai support Kaloyana Pantokibani Hairi. Punjab Amazon Haryana High Court na Kuting Jilakpadagi Punjab da Lomi Singna Amritsar to Delhi Rail Track Tinglamba du Tokre Officials in Haikibada protest at the Maramoda train Kuntrani Pani service cancel Toki Train Tramatoina Lambi Dr. Zelanki Rail Track da protest or reversing Mayota Punjab and Haryana High Court petition Tangalaki High Court na Punjab Center Masum Kisan Mazdur Sangars Committee da notice Pino Imsakashada Court Karna Haiki Lomi Singi Lon Kopin Abamadi, Swaminathan Commission report Tabaton to Habayana, Lomi Sina Amritsar Delhi Rail Track Tinkibani. Karnataka gi Kalaburagi da Patokpa Miyangi meeting Amada Wangamada Prime Minister Narendra Modi na Haiki, Mahana terrorism, Lairaba Masung Sanjatum Zamutat Nabahonari, Aduga, Opposition of Mahakuloto Nabahonari, Mahana Makata na Haiki Bada. Praja Krosam kun mangagi thaujal phangliba miyoi amana kanabu kirugani makoi adu Hindustan su oisanu Pakistan su oisanu Iran basu oisanu natraga pusel sengdeba su oisanu India amasung mahaki Praja Krosam kun mangana mangonda thauna piri Pakistan da laiba terror camp da Indian Air Force na February 16 da air strike sathakiba dusu PM Modi na panki opposition sina punsilliba dubu mahakna
Mayan Tuyani Haiki, Remote Control Leba Chief Minister Upai Leitraba Amanataduna, Tauna Leba Akanba Government Amalebas Napami, Chief Minister S.D. Kumaraswamy Asi, Remote Control CM Amani Haiki, Tunglomdagi Thanga Tilapagum Congress Amusung Janata Dal Alliance na Namthakta Sakti Paikibani Haiki. Party ani aduna farm loan ko pigani haina wasakiba du sarkar paikibaga adum kaukre central government ki scheme pradhan mantri kisan samman nidhi pangthokpada state government na sagate state na phaglang ama khagat ki hairabadi madu state dugi longmising thugai gani haiki sanabagi pauda youth development association kairak maning lekai siduna YDA kairak maning lekai playground zathariba 17 round open 5 men soccer football tournament 2019 gi ahanba semi final match ngasi sanakre ngasi gi ahanba semi final match aduda football club lamjau na YDA ten thabo panjal ahumani maithiba piduna FC lamjau final changkre hayeng yani suba semi final match da DYA elang khangpopi amadi young united kaksim anina sanagani ngasi gi ahanba semi final match sanabagi tharamda mayeng lamjau GP gi pradhan urikhimbam narjit Yang Lam GP के प्रधान एलांगबम शांतिबला वबगाई GP के प्रधान युमनाम हेमचान अमदी YDA कैरक मनिंग लेकाई की वाइस प्रेसिडेंट थोंगाम सान जावबना प्रेसिडेंट मेंबरशिप अन सरुक याखी हौजेरोय बदा मरोय पाम काना थमजरी इम्फाल तुरेंग की तोंगा तोंगा मफम मरीदा थोंग सानबगी चीफ मिनिस्टर एन बिरेना उरेप युंग दंग्रे Mandalay Khumsaki Dama Association of Minimal Assets Sergeants of India की टीम अमा राज भवन दगी मणिपुर की गवर्नर डॉक्टर नजमा हेप्तुल्ला नलम थाकरे दोयना फुटबॉल क्लब लमजाउना YDA टेन था माइथी बबिदुना 5 men soccer football tournament की फाइनल संक्रे ngasi gidi email pawdam pijaba mata ngasi loisin jare mieng tabiri lo singbu jare